si khena paukse kya dagi phongma maru oiba pauksing dagi maru oiba paung khatang lokhacharaga hanbada mayamda share tawjage Isel News Network dagi phangba paw amada NK Group Private Limited athingba thamlei NK Group Private Limited haina khangnaba group asina tawriba thabak thoram chapsaba maralgi khudang chandam phanglei ngasi khunai asida miyam bunam thak tawduna sel laukthok piba amadi mangkhiba miyamgi lanthum matkibana singba thodok wathok kya mamang thakta Manipur iramdam asida thokre hairiba sigumba miyam bunam thak tawba kya sibu mayokta leptuna sumthoknaba lupna ngasi phawbada honaduna lakli haina National Revolutionary Front Manipur Information and Publicity Secretary Sanajawa mitaina khuyek piduna thadorokpa serol amana phongdorakli NK Private Limited na hairiba group asi miyamdagi lana sel khungkatpa loinana namthak tawba masum gang ama oina thabak tawi haibagi chapchaba khudam kya lupta leire hainasu serol asina makhatari NK Group ka naknaramba kya lapthok pihau amadi makhoide sel thangtokhiba kaya athuba matamda lokthok pihau hainasu serol asina khangalagli lup asina matam supagi oina NK Group Private Limited asi thingzile haina serol asina palli haina pauksi asina makhatana phongdorakli atopa pauksi singda phong maru oiba pau khranamuk unlock 5 da ngasidagi hangdokadaba sing Laibak asida unlock 5 satnakraba matung hayeng October 15 dagi hangdokadaba sing makhada piri September 13 da laibak pumada Union Home Ministry na unlock 5 lauktokraba matung hayeng October 15 dagi hangdokpa yagadaba sing adudi social academic sports entertainment park cinema hall multiplex amadi swimming pool ni unlock 4 da September 18 dagi class 9 dagi 12 phawbagi oina partially school hangdokna ba khangan kiba laikrabasu state amadi union territory kharagi oinadi mahiloisang sing hangdoktre center na mahiloisang hangdokpada ayaba pikraba matung aroiba warepti state masana lepkadabane Delhi Maharashtra gi oina school hangdokpagi wafam laitri adubo Punjab amasum Uttar Pradesh gi oinadi hayeng October 15 dagi hangdoklagani haina state langana lauthokre swimming pool gi oina miyoi kundagi hena training piba yaroi amadi training sing COVID-19 negative report paigadabani hansu makhatarakli atopa pawnamo rap tawba sibagi sairak pinaba ordinance Bangladesh ki president sahi tawkhre rap tawbagi sairak yamlabada punchi chupa phadok tabu oirambadagi sibagi sairak te hengatnaba cabinet ki proposal ama Bangladesh ki president MD Abdul Hamid na ayaba pikre Women and Children Repression Prevention Act da rap ki damak sibagi sarak hapsinduna semdokpagi matangda ordinance ama Hamid na laibak pokonomita issue tawkhi ordinance adugi matung ina A ki section 9 of 1 da panba punchi chupa jail da thabak subagi sairaki mahutta haujik siba natragana punchi chupa jail da thabak subagi sairakna silei Prime Minister Sheikh Hasina na mayai tangbal lauduna ningthokaba numita phamkiba Bangladesh ki cabinet mifam amana ordinance adu ayaba pikhi amasu president gi ayaba ngaiduna lakhibane nupi gi mayokta sathaba tamthiba crime mayam mathang mathang thokpadagi leba asida asawa phungdoknaringai marakta government na ek asi semdokpada ayaba pikhibane sexual assault ka mari leinaba law sing athuba matamda semdoknaba makhoina wafam adu cabinet ta pukhatkibani haina ningthokaba numita law minister Anisul hakna generation da phungdoki haina supaksisna makhatari tamna nungaitaba thawdo amani tha ahum sudriba masanupi mamaga punna jail da thamdabadagi laikidrei irang hokre priti masagi sai kungo humdoi da ngai ribi Philippines ki human right worker Raina Maye nasino maka loinaba miyoi aniga punna human right ki mingda nongmai amadi bom na singba pairami haibagi maralda Philippines police na mamang saigi November thada fakhi nasino matamaduda masa wai sangdre haba khangba adugi numidang na police na maka loinaba miyoi aniga konana fakhibani matam adudagi nasino Manila gi city jail da thamjilakhi haukiba July thada nasino na masanupi ama poklaba matung thakai ama rongi mamangna maki masadu namduna lakthokibani matamaduda Philippines ki miyam na masadu mamagi manakta lehenbinaba akanba kholaw kya lawkhrabasu Philippines ki justice na ayaba pidanaba masadu namduna jail lagi lakthokpikhi nasino urban poverty group kadamangna human right worker oina thabak tawbani mamang sahigi November thada mahaka loinaba miyoi ahum nongmai paiba amadi pokhai biyaba masak yaga mari lainana Philippines government na phagat khibane
matam aduda Human Rights Association di siragliba maral adu yakide makhoi phagatkiba nongmai amadi atai polamsing adu laingaki authority na makhoi gi mathakta maral siba yanaba khujul thorang tawduna thamjinmani haina kana yetnaba laikibani punamaki tungda nasino na jail manungda yamna wana masanupi adu July thada unaki amadi mama ama oibagi yamna harauzakibani matam aduda mahaki ukil Josalina jail da angang unadanaba kanna hairabasu lengakna yakidabani haukiba April thada COVID-19 na maram oiduna political prisoner kungani thoi thadorakpada nasino su yorokhi matungda amuk hana Manilagi city jail da amuk thamki matamaduda mahaki ukil na jail manungda mama masa punna laminanaba kyarak appeal tawrabasu court na yakidi hairi Philippines ki judge ki warep amagi matungina asum aranbagi wayel da mama amadi masagi nungsinabagi mari pusinba yade masigi dama compensation su tanba yaroi haina judge mistress Dainalana lauthoki hairi pikliba angang adu mama ga sena khainabadagi laikhidraba matungna Supreme Court ki gate Philippines miam horoktuna maira paiduna higok masugi rebel tingduna yaningdabagi khulau kya lauki hairi tha ahum mapung phadriba pikliba angang adu mama gi mathadagi namduna lauthokpiraba matungda matik saba care lobidabadagi angang adu laikhidabani masigi daita pumba Philippines lengakna lobang ngamloi haina hanana lauthokhiba laikhrabani adubu miyoibagi minungsi yenglaga angang adu jail manungda mama ga lemin halabadi siramdabasu yai haina Philippines ki miyamna lengakta akan momongda pengda pafungdoki haina supoksisna makatarakli atopa pawmana muksai humdra mari suraba nupa ama manau nupana freeze hapsilaga hatnana ba hotnaramle yamna angakpa thaudo amada laiba pokpo numitki numidang wairamda sei humdraga mari suraba ahal oiraba nupa ama freezer manungda hingna yauduna lairama thengnakhre haina Salemgi pulisna pirakpa paw amada phongdorakli miyoe adu pulisna lakholaba matungda Salemgi government hospital amada layemgi thabak chathari hairi thaudo asigi matangda Salemgi Sumangalam Pulistagi Thadorakpa Sirol amana hai freezer manungda yoromliba sei humdraga mari suraba nupa adu Bala Subramania Kumar Kawi mahak Salem City gi Kadaspati manakta leiba thainagi yum amada leibani mahak maki manau nupa sei humdra suraba Sarbanda amasu masanupi gi taga punna leiminabani hairi sahi ahal oisilakpana maram oiduna Bala Subramania hairiba miyue si tha nigi mamangdagi hagol kangkhat pangamdana phamungda yataduna leirakhibani matamaduda maki masanupi gi masa gitana mahakpu seba tawduna lakhibani haukiba sayol da gita su yamna kana naraktuna kombitor leiba private hospital layengna pagi damak laiki hairi matamaduda manau nupa Sabandana mahaki mayambu freeze manungda hapsilaga hatokna pagi damak nithokaba numiki numidang wairamda company amagi staff taki freezer box ama waiki matamaduda company gi miyoi aduna freezer box adu mathangi ayukta lawba lakani hairakhi hairi nithokaba numit adugi ahing supa Sabandana mayamba Balasubaniyabu freeze manungda hapsinduna thamlaba matungda mahaki mari matasingda mahaki mayamba sire haina paupiki hairi adubu mahaki mari matasing lakpa matamnadi mahaki mayamba adu freeze ki box manungda hingduna leiba thengnakhibani hairi Sarbanda hairiba miyoe si kok khara bera leiba mini haina police ki pauna khangalakpaga loinana mahakbo haujik phawba phaba punbadi tawduri aduga hiramasigi matangna thijinbagi thabakti haukhre haina su pausisina makhatana satharakli thank you